washing machine, fridge, smart TV, air conditioner, kitchen items amadi makal khudingmakki home appliances kidamak thoina waningai leite. Kaisampat Kunchen Hazari Lekai Dalaiba, Mezo of Impalna, Ahongo Mamalda, item khudingmakki up to 50% discount offer Tizari. Wedding set unalong matamdasu special oiba discount kayasu Tanzari. Interest amat yaudena 0% EMI loan gi kudong chabasu Tanzari. Kudong chabasu mangan biraganu ngasi maklengsin biragu Mezo of Impal, Kaisampat Kunchen Hazari Lekai. The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa mati Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan unalaw yabagi khudong chaba pizare. Ako pamarol kidamak contact hobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro kudong chaba si mangan bigano ngasi mag-contact hobirau terms and condition apply. ELITETV की न्यूज़ एड क्लोमिंग तबरी सुतरा मोचरी मरु न खोई निमित मंगानी याव संगी सुटी लेकी बा खबर फोंग दबना मरु मोराकान रा निमित मंगानी सी कोई न्यूज़ एड क्लोचे सनोपंग मजेगी थरे मसेगी दमकता सांगना नि बिरिबा बिरो सिंगना वारो बिदों सिंगजरी अदम ngasi dage mu adum hanna sangnai na mya ma yengo fanglagani maro na ngasi imphal phongba pauche singda kari kari maro paw yaw da khamina se ham dalai base pona pam da Manipur government na KNA musung JRA ki su agreement ki handona firep lokre Police ki thawong condemn tawi kuki NP sugi khwaidi ki luba phom gi ona taina badani keno umang kanana bi khongthang kang amatada atamna tawbunate Bishwajit amzu ki sports में pangthok kare government gi lam lanai mida ming onsil lamada chenaba SDC yauna staff manga police na fare Festival of Literature 2023 hogdokre sangnai ri bi santi bulada site academy kusin nakre IEDM leramle khaja senabagi thodokta nupa masire Haibasina Puna from Muru Power. But on the labels in Harold Todang da Reserve Forest Madi protected area da Yum Sagia, the Habagi cookies and release at Cre, Police Kutona Cre, KNA Madi Jerry Gatonova Susarkana Handokre. Forest Kanabu the Mark Ibison Jatabani eviction process Neom Sumatori Bishwajit. KCP Neongi Kadarma Fare, custom the Lupa Cror and Hemagisana Fagat Cre. Haibasina Harold Todang Muru Power, but on the labels in Sanalebakta. KNA Jerry Gatona Kibasu, Hadona came in a very low cray, look an easy state, as that Sarang Nabatona Hone, Chief Minister. Sasinava Pata Pitoram Bridgenaba, Langaki, official Manga Fare, Kanglon Giwangmada, Tabaktor Pamata, Yen Leroy, DC. Logi Wangmada, Manipuda, Kunda Select Pamusing, Conductuna, Serak Piu, Maido Luptaru, Umang can make Kongjanga, Pru Amatagi Hakmatloy, Minister. CM Gwafam Cookie in Pina condemned to cray, drug soup from Mama to Gai Cray, Hivesinakoy, Sanaleba Kimaru Power. Patangaleva say, Sangha Express ta, KNA Musung, Gerard Gisu agreement to Tokre, Kang Amatagimayota, eviction to Volate, Bishwajit. Myanmar Mate Manavga, Manipuri Amaga Fare, Aran Matoba, SDC Yauna, Manga, Police na Fagatle. Hivesinakoy. Sangha Express Kimaru Power, Patangaleva Sail Express. Sail Express ta Manipur cabinet na su handong na warep law kre atheng ba thugai don ladies han kiba DC SP ki mathak ta action lokut kaduri
Kanglon wangmada thabak tawba government officials sing akan action logaduri lenga kilam myoi khanda ming onthok lamne STC yauna chena ba myoi manga fare nupi singi hak nupana pigadaba nate nupi sing lawjagadaba ni Arun Kumar sasinaba Aadhaar paiba Myanmar matay manaw makoy bulosun na tholamba phengdagi myoi ama fare haibsine koi Sel Express ki maru pawre mathang laimsi hoelan paw da kapi gani koi Ireibakta lairibasi koi Myanmar machani lolan lamba myoi ma fare lenga ki lam lana pitholamba myoi manga police na fagat kre Manipur lengak na lalulu jeda re kene ga tripartite talk su tongna badagi handokre police na drug phaba changlubada nongmai kapsil lakle haibasina khoi Ireibak ki maru pawre mathang laibsi hoelan paw da Sedul Hill area da leiba encroachment na ti hainam phum bahum da release kre lenga ki cabinet mifam na kene amasung jet arega su tongna warep lokre seran turan toromba SDC oiramba ama yauna manga police na fare fayeng da logi wangmoda Myanmar machani thamlamba miyoi kona fare Minister Ranjan All Assam Manipuri Youth Association na Chief Minister unakre North East leiba Manipur sing mating pangni Chief Minister dak sungpham tugai rubuda nomi kabla kre ani fare habisna hoelan pawgi muru pawre patang lepsi People's Chronicle Yorpsi Minister Biswajit justifies forest protection measures. 5 arrested in land allotment case. KNO states stand on withdrawal of SUPEC. Said government withdraws from SU deal with KNA JRA. Koki P Manipur condemns Sian Biren's remark. CRPC 144 imposed in Kangpok P have seen a People's Chronicle Muru Power. Patang Lepsi Impal Free Press Yorpsi that with Union Home Secretary on SU. 5 officials arrested for land records tampering. Thoubal Police Bus Drug Manufacturing Unit arrest 2 UG sympathizers apprehended. 1 arrested for harboring training on organic and natural farming hell Haibisina Koi. Impal Free Press Kimura Pore, Matalipse Morning Bell Yoribasi. Government withdraws SUPEC with KNA JRA. Kano cries fall. 5 arrests for illegal transfer of state land. Thoubal Police naps 3 PLA Oregon worker, drug manufacturing unit busted, 2 arrested. Road mishap claims 1 in Sisipur. Haibisina koi morning bell ki moru power. Kasi phala phongba pausi singi moru paw khara made te issue sing badang lena baji online de leribasi Manipur sangnai raba social activist Dr. Yendrembam Kiran Baham Ratara Mokcheri. Kurum jari taje. Kiran maru ina koi ngasi ki pausi singasi koi gi yoksangi ni mangani tabak lepro matung dang ngasi dagi dum phong ba hobani ngarang dagi tabak suba hawrakanda hoji maru na ngasi ki pause sing yar maru ebasi hadak akoi pause phong ni manung da Kangpok pi da aduga akoi Churachandpur da adu atai jaga sing da khoi makhoi gi lel area ni madudai da khoi protected area na lokthok pa yaroi hamna sing ba hok da khoi schedule hill area ni habde encouragement natti haidana khoi madu hok da reli chatpa police ka mukna ba nongbai adaga khoi nongbai kapa control tongna hona bada nung na thamna sing yamna nungai taba thodo ma thoki madugi matung tarak badani state cabinet ne warep lor kan da khoi sorry kene musung jere gi agreement thadu na warep lo kre bo khom lai se duna thoki ba thodo su khoi social media da dum phajana viral oi gi aduga khoi media da su phonge du cover da yaw gi ngasi da gi dum yaw ba hog ne duna ore film sida Manipur lenga lori ba khoi kene musung jere rega agreement hanu no phom lor pase so ai sida kiran bi ma kari mo le thambi Tajit aikoi handak Manipur government na lauraiba wafam lauraiba warip si yamna sinthaningai oiba aduga praja miyam gi marakta leijaba praja miyam matona leba ama oina aikoi masi yamna thamoidagi nungaiba harawa amadi singtha thagatba honorable CM de koi phongdok chani loinena aikoi handak adugumba Kangpopi da thoiba irang Chochampur da chakhiba relay XYZ mafam sing da chakhiba relay sing da tasengna Kangpopi da thokriba irang si yengu matam da ngasi thabi reiba footage yeng matam u phangi tasengna ekoi yamna ekoi gi India gi constitution na piba article singi matungina ekoi adugumba reserve forest ta protected forest la thokanda government to eviction khangte tribe mayam singji la le habi wauda ekoi gi adugumba kuki gi adugumba organization khrana civil society organization khrana peaceful relay ne hariga sinba pot amada makoi gi adugumba ka henba thong police sing da nung thaba police na 144 salaiba thugaiba sidai is the engine chumain taropoda masigi pot singje engine report ama yaure aina Manipur Sarkar ki adugumba intelligence ki report ta CM na adugumba national ki adugum media channel amada tasengna adugumba makhoi bu backing tori basi kanana non thiru matamda
KNA amadi ZRA oire habse khangba ngambadagi lauthokpon hena lawi tasengna aduga CMna lauthokpa matamda haiba KNA amadi ZRA kagi kangu singsi sudagi suspend tawre haibasi sab chaba maram chana matik chaba praman galone na pi maramdi ZRA ki presidency Myanmar ki matamama MP oramba ex MP oramba nupa mane na CM na claim tawi loina na KNA ki presidency su Nagaland ki machani aduma Nagaland ki oribra natraga topa Myanmar ki laga election libra kodong na la lauba singda ekoi ki Manipur dagi oiba macha innocent IM ki TS muiba masi chinglen muiba je koi innocent IM ki Nagaland base da torba smaina Manipur election lewa acho wang amale aduna Manipur da ngasi operator miba post singsi karino haiba matamda ekoi mapan gi Myanmar gi adu base toba underground organization natraga Myanmar nationalist me amana Kunda laita aduna laiba makoi bu felicitate toba makoi bu welcome toba makoi bu changjapam piba hiram amada natraga amada pirakanda maram ama pishalakanda asaba document mayam piraga changpi mayam amna ngasi singda reserve forest na karino protected forest na karino government na paikali ba thabak throm singda Manipur praja miyang welfare gi damta packet pani haibasigi atopa propaganda ama wan thok mayam taunaba horarakpada makoi gi marunda ngasi makoi na kanna ngang ji karino hai matamda adumba ki lalo singi adu monnomai beral matonda tuongba civil society organization sing soidra oigani aduna masi torokone haina ekona su lawi maran CM na lauto iba CM na haidu matungina hauji yamna luribadi ekona welcome tawjariba adugumba masi CM gi wafam sing ase ngasi de koi lauthokre sudagi hujing makoi suspend tore makoi aniji KNA amari ZRA haiba matamda CM na adugumba channel amada sengdoki ba wafam pigi ba yamna strong oiba comment ching mayam do amuk sengdo kan nongala kanda KNO gi spokesperson ne haiba adugumba cookie organization underground organization tratet ki mahut silakan lairiba spokesperson lairiba Dr. Stalin Hawkipna amuk madu CM da madu gidu misguide tawbani misinterpret tawbani adu tawbani ana mayam ama sengdori masida ne ekoi no ji hangninge badi CM na lauthokriba state ki cabinet decision na manro lauthokki base handa kisna ahamba decision law nate maram de ekoi mamang da ekoi 2019 da CM na cabinet decision amasum CM ki team jina amuk lawgi kai no haiba matam da ekoi 25 June 2019 da Delhi gi Asoka hotel da KNO madi KNA gi adu matil partai tokta makoina demand khra tawi karam makang gi demand hai matam da makoi gi demand gi manung da bodo type of territory ama PU haina mona tawu matam da madugi green signal ama phangba laki madugi damakta madugi yumpham orakanda KNO KRA KNM any cookie gi lalauba humfu nifu ga mangale riba kangu singsa maruina major role loring kangu singsna akoi gi Manipur iram da mase makoi gi adugumba Israel gi descendant ne na makoi gi kangu sing iba makoi da piba video me am koi jongasi try even GK pilai matama mana tiba wai me am na Manipuri matang da cookie matang da ngang me ko tengna ba pangi suma mayam tengna ko manung da makoi gi adumba phang baduna Manipur maramdam si makoi gi maramdam chanaba maramdam iramdam Manipur maramdam chanabai da makta makoi gi ancestral land ni masai da koi anglo cookie war thoki aduna masigi mayam si haina makoi na taseng claim do ya na ba makoi na kusen ge ba history me amama pu wari ga singna ba me amama ngasi seme masle yungpum warakanda makoi na sahi sama suri haina nung me amama yung chalak ko singse 2019 ge dung cabinet decision da sai hum ki mang Manipur government na masi me am se loina thugai ge da bani masi di yarwa yana lepu wafam singdo ngasi sapchana cookie rebellion 1917 to 1919 jigi suji lauthokani ga lauthorokba adu dagani masi lalo wosingi adum for suji lauthoi brand na pajam yamna hangnar pudum yawi adu dagani masina tasengna ekoina masi yengu matamda auji ZRA amadi KNA gi potse yamna achum kongtang amu oi haibadi karamna India di ekoi adugumba kanoda ekoi UN gi adugumba protocol kanoga refugee convention 1951 amadi refugee protocol 1967 sigi sign tawdaba signatory oidaba leba amu oi pamsida karamna adugumba India da ekoi Manipur di ngasi adugumba India gi phiba nungda 1949 gi 21st September da merger agreement haijra forced annexation haijra India ki phiba nungda tingar matung de India ki constitution se chataraga ekoi masigi law mayam chataraga IPC CRPC XYZ state law central ki law mayam central law mayam chataraga leba amada bu karamna adugumba signatory oidaba refugee ki jaga lek taba jaga da makoi adugumba 1919 phawda hogiba landu anglo cookie war ne hana makoi claim tawchanba aru asengba wari dadi ekoi na masi saitharon kumbabda yawi
page number 585 and 586 yawe hariba aduguma Sultan Maharaj ki matakta aduga British amadi Sultan Maharaj ki matakta mahaki mayambane haiba singa kham chana jawa ko nupa amana tasengna kuki gi lam khara da chalaga karigumba aina sigi azumba lan thena gadu base masda mai pa ga ibuning do hen ba taragadi nakoi ga hujik loriba hill house tax lupa umje lupa amada handan ngani si tawni ana mayam do cheron to bodagi madru yaw hi ba lan ni hai adu madri da lan do yaw ba kuki gi adu gumba chief moi tarani thoi natraga ning do tarani thoi adu sangjaratuna maharaja kenoda ikoi gi kenoda Sultan Maharaj amadi British da maiki da moi di prisoner war na farga ta matamda makoi train thoi do wang pang to matamda makoi chana jawa ko amada injal laga chature ikoi lal haure ikoi lanjagre na fara matamda mado foreign ek ki matung na matamdu da makoi refugee amona treat to kanda refugee sing na phangum thokpa makoi gi senfom jing chandang jing pangaga ler ko mish khamanena mayek khena nga sagi chai tharo ko babada xy da palliana akang hi me amana madu tai ado tagadi aikoina ngasidi adugumba makoina Manipur gi apunbagi saktam adu mioi khuzok khara sinsina madugi thugaina ba aduga makoi train thoi du pukhalakanda kuki gi adugumba yamna mating thokpa mathau na lai ba singyana pukhalaga Anglo Kuki War Manipur da adu hauki aduna 1917 and 1919 bok chai ahum tokna madumaina hauki kaina makoina sengwa chajalaga tawgiba potche masina yamna achauba masi karigumba kainoma effect ama ekoi Manipur gi praja miyamda ngasidi piri aduna masai da ekoi na ngasidi CM haiba matamda mayek sengna yawi kari maramni tamda masungba kuki gi organization ekoi na suda gi suspend tor no haiba da ground rule mayam ama thugairakpa to gi mathakta ngasidi ekoi makoi asi popi thabada drug karra tawda mayam ama chenaba Manipur praja khunai bu muthna ba ona bari aina su ado ma CM na maduda panbu wafam singde yawki masi ekoi na haiba nate CM no oiba wafam ni adu ba targadi ngasi adugumba makoi sudu suspension thamgre adu da ngasi aina Manipur lainga to so hangden wapam de kari no ai matamda ngasi makoi lauthokriba suspension tawrabanina follow up action si kari leira ke ba si ngasi kari gi praja miyam da khangan bidabano numini ni humni su matamda lauthok mi ko kudak tagi action lokar piba chumbrai na khali maramdi masai da hangjani wahang praja moina praja miyam na makoi gi thamoi da hangmangam da ngasi hangning leiba wahang amakak honorable CM amadi ngasi gi lenga ta thamning wapam ongkak lei kari no haiba matamda haiba lauthoiba suda suspension tawre su sanar roi haiba kangu singa se makoi follow up action noida makoi praja miyam de kone khangan gadabani khangan bachum mi haiba se makoi singsi makoi gi business scam sing dagi satlaga government gi keno sing na phaga doribra police tra paramilitary forces ki masing ro phaga doribra natraga makoi ja mu thado prakan mapan dagi kapna kona tor phaga doribra makoi karam mongda kamaina ekoi gi su gi suspension tawse tawre hai motuk na makoi huji krai da thammi karam ba phibam da leiri makoi government gi piri ba chatung sing adu makha ta na pi draga da makoi ji human rights ki niengda human rights violate tawdana ba makoi hingna ba ground of humanity ground da makoi hing adum thamgadoribra makoi refugee man treat tawgadoribra natragana makoi gi maramda madu punjalaga amuk pek toroga thabada ngasi government sem sabal loirabra makoi chapchana adum foreign nation ni memories kanguni haibase laiba taragadi masi kari paher khrage aduga hujikti refugee convention 1951 amadi refugee protocol 1967 sign tawdaba leba ko moibidina sumba illegal immigrants refugees foreigners natraga atop binthon kaya piba yaraba masugumba wakal khanda bagi pangal sakti waraba Manipur gi integrity tugai gi khalibu kangu singse aikoi iramdam Manipur singa si India gi piba nungda 1949 ge hoji aduma merger agreement traga forced annexation tingram ne haibje masigi matungina makoi se aikoi iramdam Manipur asibo makoi adugumba kangu singdugi safe havens for the refugees haibadi makoi gi sarga oiba leiba kumba makoi gi aduma foreigner illegal immigrants taga refugees me am se thamgadra human right ki mieng dam koi kangadra adu oiba targadi ngasi gi lengang ngasi yam kumna yang thawda targadi aikoi decade chamagu bagi matungda atraga decade father matamda aikoi gi Manipur ki kainosidi pulap yot khragani haibasi aina thamjaningi aduna makoina ancestral land ama makoi gi jagani mapa mapu gi haktak gi lerak pani masi aikoina toribasi summi haiba utdabri damakta government of India da chaktak na bai damakta undabai damakta torokpa movement singi manungda civil society organization me amse season rakpa mali loinana CM amana piba statement na haiba se
national media da pi ba haibasi yamna kumna thigataba investigate toraba kumna yengjalo chijalla ka da intelligence ki report mayam ga loina masi ki process chum me har ga thambu oigani masrais da kuki inpi na ngasai ta jita pa ba yaw ba masi ki reaction toraba aduga masi ki siang ki wapum da suman chambu singar pa ba ja lo ge matungina lo na yadaba kangru sogot pne haiba ja constitution na nataga IPC na CRPC na state ki law mayam amana police ki law mayam amada police ki manual marta yaw yad mayam do madui matungina koi tan tanaraga organization individual nataga asumada support ko mayam se pharaga amutang makoi je book tawo chumi law gi matungina ground rule thugarak pa singsi amata lemna thabam thokte na tajir ai thamjaningi maramdi aikoina ngasi sumba yai na sumcha ki bataraga di ngasi adumba 2019 da government na decision logiba 17 da sorry government na October 17 gi adumba kuki gi adumba nung yon bagi the commemoration of 100 years of Anglo Kuki celebrate tawgani madugi longpi village sandal dan tawda chief minister na chief guest oigani aduga madumgi water resource minister lepau haukip na madu president oigani social welfare minister matamdugi nimcha kipjen education minister Rajesyam amadi ADC sandal gi adugumba kano chairman oiba lekhochi jona guest of honor oigani hana KSO na president na moi general headquarter thadura kanda maduda moina pamma kanda toan wapam mayam ama pigi thamgi kuki gi matangda adugu stone yuri yaru have cabinet decision law jaba taragasu madugi pot mayam singdo CM di yaw da kangde atopa mayam Radesham yawi ama yawi koina madu thengna sagi matanda hai pali mayam se maduda ekoina nga ki oba government na function ni haiba taragasu sab chaba police ki intelligence ki report masi kamai to una tra history da singna da brain to wo singda yagani chanchilak manba makti yawi masi ki mayam singsi ekoina ngasi di adugumba sahi manga taruki mamang da haibdi ekoina hujiki haijani ba October 17 da hoji pangthoki ba DIPR na ju report to ba puwari da history da Anglo Manipur war hojiki masi suklai lete haiba pose 1917 1919 je khusem gini aruga kuki rebellion 1970 to 1999 thoyo pose aran ba poni haiba pose ngasi ekoina makoina tongan ba claim mayam ama British ki nakan da mi yang khai mapan siba sama kuntraga manga sokpa 97 siba aduga tongan ma disease sing degi aduga general headquarter gi adugumba KSO gi kanguna claim tropoda 126 lay gide kaina hair kuna singba mayam lay basi amna nokning ba faw pon amani aduna aikoina ngasidi British ki mathakta lan hobasi aikoi gi mitei puru community sing hogiba natragana kudagwana palunda singi sinau singi marakta 1920 degi 1931 bokta British ki mathakta lal hogiba ja haibo jadanang amadi rani gaidulu na hogiba poto taseng madu apumma Manipur gi oina adum uki makoina kabui fruki hogi menena kabui jati amatana ngasi kabui fruk na ngasi faw da community na claim to lege ado itagadi aikoi summa makalgi makoigi tokta tripartite tokta piraiba wapam khudim akse ada Delhi da kauraga any lalawa group mayangi oigera mitei oigera chingmi oigera natraga ngasi adu mamai margi ne khanga ba kangu bawda kauraga saramba kangu do madgi wari saru matamda ar chatlaganda hekta mafam du yawrkanda aikoi Delhi du yanarabani adu order na thoka state government da tilakana si tawai bado ngasi masi yam lan ba pon mo koigani masi state government na handa lore khongtang sde yam remarkable oiba aru history oi hodaba achumba khongtang amani masi da makoina peaceful oida chatpani aruga article 21 article 19 violate tawi article 371C sing the lam taptropada reserve forest protected forest torokanda takhai aikoi gi lamni haiba pot naga bayam claim tor ibase masi makoi law khangdaba forest ki act rule khangdaba forest reserve forest kaino protected forest kaino masi thubarak matam na kari daka oi masi tokpanda kan mamakal gi punishment pang haiba bokta khangdaba pone na ai lawi aduna nongda laren pakhang matam dagi ekoi kuki kanwa hairpa matamda pakhangba sibokta kuki ningol gi masani kaina makoina claim doksalakpa phuruk khrana aikoi mejai county barakta gi so koi phuruk khrana aikoi aryan gi chada nongdani arjun gi macha masu singni haina claim toroga dum leiba sumba mayam sina maram orakanda tasengna unlawful organization association mayam jina Delhi da chatlakana madugi torokpa yanaba wafam sing mayam do government order intercontinda government in matagani irang tholkani adu masi lale fulfill over result phangwai maram aduna masi koina ngasidi masi naina hobo chumi action local bo chumi na CM na soida maki masi thabakta ontho kanda am ngasagi KNA ga aduga kainogi ngasagi JRI kangu singdu madu koina
ꯊꯕꯛ ꯃꯁꯤ ꯏꯁꯨꯒꯤ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯥꯔꯌꯥꯟꯒꯤ ꯆꯥꯗꯥ ꯃꯗꯥꯅꯤ ꯁꯤꯅꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯏ ꯄꯣꯠꯁꯦ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯇꯝ ꯍꯦꯟꯈ꯭ꯔꯒ ꯂꯧꯈꯠꯄ ꯌꯥꯔꯔꯣꯏꯗꯕ ꯃꯇꯝꯗ ꯀꯕꯨꯏ ꯀꯔꯣꯏꯕ ꯅꯅꯤꯡ ꯅꯃꯥꯡ ꯍꯣꯇ꯭ꯔꯣꯡ ꯍꯣ ꯅꯇꯨ ꯂꯩꯃ ꯀꯥꯡꯊꯣꯛꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕꯁꯤꯡꯅꯁꯨ ꯀꯨꯞꯅ ꯅꯩꯅꯕ ꯈꯟꯅꯕ ꯑꯃꯗꯤ ꯆꯨꯝꯃꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯉꯁꯤꯗꯤ ꯃꯁꯤ ꯅꯩꯅꯕ ꯆꯨꯝꯃꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗꯗꯤ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯜꯂꯀꯥꯟꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯁꯥꯁꯟ ꯇꯧꯔꯤꯕ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯃꯌꯥꯝꯁꯤ ꯄꯨꯔꯀꯥꯟꯗ ꯃꯁꯤ ꯆꯠꯂꯤꯕ ꯑꯗꯨꯒ ꯂꯣ ꯃꯦꯀꯔ ꯑꯃ ꯑꯣꯏꯅ ꯂꯦꯖꯤꯁꯂꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯣ ꯁꯦꯝꯃꯤꯕ ꯀꯥꯡꯕꯨꯅ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯁꯦꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯃꯁꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯇꯧꯕ ꯉꯝꯂꯛꯇꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ तसेंना कथोपदना मथौ ओरबा सिविल सोसाइटी ऑर्गेनाइजेशन स्टेक होल्डर बदि इंडिविजुअल मयाम अमना तसेंना मखोइगी प्रजा मियांगी ओइबा मसागी करि हाइतारे थौना मदगी लिंजेल मागी पांगल मयाम सिंगसे मसि चपचाना मसि उथोरई अदुग मदि फोंदरप मतमददा मसिगी मयाम सिंगसे के नुआइतबा थौदोक वाथोक मयाम अमा थोलकनी हाइबसे कावदुम पै मरमसना गवर्नमेंट ना हुजि थोलइबा पोस्टिंग्सदा हुजिकी हाइबा लालोब लुप अनिगी सु तोरु मतमदा फॉलो एक्शन से करी तौरे हुजि करमना मोय कराइदा थमदोरी कमाइना फागदोरी अदुगा फॉरेनर ओइबा सिंगसे फॉरेनर एक्ट दुसु कखिबा अदुगा करम मोंदा कमाइना पानी फॉरेनर के अदुगुंबा यूएन के अदुगुंबा प्रोटोकॉल कन्वेंशन सु साइन तौदबा लेबाक्सदा मकोइ रिफ्यूजी अमनसु ट्रीट तौ यादे कमाइन तौगने हाइबा पोचे ngasi chapchana masigi loishinaba chapchaba waroishinaba puraknaba amicable solution ma puraknaba rule law laiba lebak ne khannaba aduga law ngakna praja miyam ji karamna chalanjige haiba matamda for end of justice karigum kharadi henna makha taba phirep sing law bu darkar oyena tajin lawi loinana hauji ekhoina अखोई तसेंगना मणिपुर की पुवारी फाकत का लेरु तारगदी पुवारी सिंगरक तारगदी अखोई इपा इपु सिंगदी मसागी लुतोंग दा ई मरिक अम चेलिबो बोदा मिखा पोलगा नत्रगा अखोई की इंट्रिग्रिटी दा अखोई सक्तम सिंगरक तारगदी मदु यादबा थवाई थाबा पाउंदबा तसेंगना माइथीरगसु अखोई माइथीदनी खंगना खंगना ब्रिटिश की अदुम अकनबा अदुम कनो सिंगदुदा फोर्स तुगा लांथिंगनगी मगम कांगु ने हाबसे अदुम सिंगर इबा कैसुनतबा कुकी लालो कांगु खरदो मदुन फाई मतम इवन सुब अंडरग्राउंड ऑर्गेनाइजेशन बेस तौर ह्यूमन राइट्स एक्टिविस्ट साबा ह्यूमन राइट्स के अदुम साबा टीम हाउकी केस अरुग सीएम द करिगम लेंगयान कुकी के सिनम तारगदी हाटकनी तुकनी न केलकेबा म्यांमार की कांगु सिंगदुगी अदुम मयाम सुदी मखा ताबा थिगलक ओइना सोसामपुर की मी निफु भागी मतुंगदा ह्यूमन राइट एक्टिविस्ट टीम हाउकी पा मतुंगदा थिगलकपगी मसिगी फीडबैक अफबा फंगकपगा लोइना मसिगी पोचिंग सपोर्ट तोरमे सीएमपी ओरमे सिना नागालैंड मचा ओरमे मोखोइ लालो सपोर्ट तौर चटपू मेजे सीएम खंगू ओइगनेना कोई प्रजा मन उजै अदना प्रजा मियामदि पुवार सिंगरक मतम ngasi बावदा अखोई इंटीग्रिटी सिंगना मतरि पाइपुना अमत लेना तागिदे अदना वकल खंदबगी पागल शक्ति वादबा अदुगुंबा मियोय फुरुप पांगु खरदुना तसेना मणिपुर की अपनबगी सक्तम अमदि लेंगा की फजब थुगाइना फलक पतारगदी मखोई मोंगफम मसाना तौबने जे मसाना खंब चुमी लोइनाना मसिगी पोट मयाम जे मखोई वकल थमकांदा ngasi अदुगुंबा 1920 to 1931 दा रानी गाइडलो मदि जादोना हौगिबदा मणिपुर अपुंबगी ओइबा अरुगा ngasi नुपी लान 1904 1939 दा नुपी सिंगी हौगिबा ब्रिटिश की मायक दा हौगिबा सिंगसे मणिपुर पुंबगी ओना लैबनी हाइबसे एखोइ अपुंबा मणिपुर की अमोइना ngasi फावो सागलगा लाई अरुगा ngasi दि एखोइ मिटाई फ्रुपना ngasi फावोदा हौरिबा चट्टिबा लांजंग लालो थेमजन होनबा सिंगसे मसागी मिटाई की ओइना क्लेम तहनबा होनबा सिंगसे थाना होनबा अरुगा लालोबगी नोमै बेरल मतोदा तोंबा सिंगी लालोबगी मरुम पिजंग मरुमदा लुम्मकन वांगांगी कांगू सिंगसे अखोना मवालोबम तोक्ते अदुगा तसेंगना अदुगुबा सीएमना पिबे स्टेटमेंट दा मसिगी अगेंस्ट तोइबा कांगू सिंगसदी ngasi अदुगुबा होम डिपार्टमेंट पाइबिबेना सीएमना मसि फागलगा पुंखलकना मखोइ अहामगी ओइना वारी सानरदा यारे यादरगना मखाता इरांग सुम तरकदु ओइतगदी मसिगी पोचे अमुक्तंग सबचाना मसि थेंगनबा चुमी रतना हुजिक मिटाई फ्रुपना लौखलाइबा पाइकलिबा थबक थोरांग मयाम अमा सिविल सोसाइटी ऑर्गेनाइजेशन मिटाई कांगुन तरकबा सिंगजु अखोइ मणिपुर की सक्तम काइदना
ꯂꯩꯃꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯖꯥꯇꯤ 35-36 ꯃꯌꯥ ꯂꯩꯕꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕꯅꯦ ꯍꯥꯏꯕꯁꯦ ꯚꯥꯞ ꯇꯥꯕ ꯉꯝꯗꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗꯕ ꯀꯥꯡꯂꯨꯞ ꯈꯔ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯊꯤꯕ ꯃꯑꯣꯡꯗ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯑꯣꯟꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯕ ꯀꯥꯡꯕꯨ ꯈꯔꯅ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩ ꯑꯗꯨꯅ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯄꯥꯡꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯨꯀꯤꯒꯤ ꯂꯝꯁꯤꯡꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯣꯇꯦꯛꯇꯦꯗ ꯐꯣꯔꯦꯁ ꯑꯣꯏꯒꯦꯔꯥ ꯁ꯭ꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯣꯔꯦꯁ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯍꯦꯛꯇꯔ ꯑꯃꯗ ꯎ ꯄꯥꯝꯕꯤ 65 ꯐꯥꯎꯗꯤ ꯊꯥꯕ ꯌꯥꯏ 30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯥꯕ ꯌꯥꯏ 65 ꯐꯥꯎꯗ ꯄꯤ ꯂꯩꯔꯕꯗꯣ ꯀꯔꯤꯒꯤ ꯊꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯑꯗꯨꯒꯨꯝꯕ ꯆꯤꯞꯁꯤꯡ ꯍꯥꯏ ꯃꯣꯏꯗꯤ ꯅꯤꯡꯊꯧ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯆꯤꯞꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯁꯤꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯅ ꯂꯩꯍꯟꯅꯤꯡꯉꯦ ꯂꯩꯍꯟꯕ ꯂꯩꯍꯟꯕ ꯂꯩꯍꯟꯗꯕ ꯍꯥꯏꯕꯗꯤ election matam yoro mo koina kudom mitlaga masira thadau hai thada dragadi heta nang khunjir leiron tam thok yaba adagi makoina kari guma ma hai bi yadragana nang ni khunjir thadau ba chalo hai bi yaba pot leibani na Kiran na masi thada bani hai ba ching mayam lai pose aduna forest katpa mangan ba popi thaba sumba mayam ta nomai berel matunda thabak tawbo singse thupchan na ba honorable cm na lori bezita jen ai opinion da masi kupna yengchalla kanda ngasi lana kuki anglo kuki war lai hai ba kangu singda karam matam da karam kuki gi ningthau da karam ba chahi da karam british ki record yawi hai ba sing makoina to ko chumi hai ba se amra rish mai fazana thambigre matam su fazana lawre yam nungai Kiran aduga makhata lasingi si khoi maruina khoi forest ki takthok ki ba khoi Churchandpur district ki hai batai nahan si khoi gi ngarang khoi gi minister forest minister su haire any atamnana hoigi kanu amatada tawba natte umang kanabagi khongthang ni maruina khoi ising phangdebagi awawa mayong dariba mayam si aduna hairiba khoi Khopum gi area Churchandpur district ki hai tare Churchandpur gi Khopum gi protected area mang leba ke songjang hai khuladu da khoi gi February kunda eviction tawkhiba du khoi chana riba Indian Forest Act 1927 aduga Forest Conservation Act 1980 amusung Manipur Forest Rule 2021 sections gi makha da ain kaina khoi jum kai sajanba du ya di haida takthokibani hari basi jum beli da takthoi beli da takthokpasing da kaimda wafam phongdorpa leite tamdi maramdi kan da niyom chuna pangthokpani na do khoi gi Forest Minister bisosina hari sunia khoi maru niam thu na madu pau phongdokadabani adubu akhoi media suti thagiba yausang manungi maduna ngamhogdabani haidana ngarang sanjen thongda leba magi forest ki office ki conference hall da pangthokiba pawmising unabada phongdokhibani aduna yam fajana akhoi forest minister su haidi niung matung inani aduga masigi leibasi akhoi toan ba pau phongadaba haigadra akhoi gi ancestral land ni kaina haiba adugi mayam si bab tamina ba mathok tai matamam da akhoi British na torambadu divide and rule policy tona orambadu akhoi khudima gyan tamina dragadi akhoi masi afaba oiroidori na duna khai forest minister su hairi phomsu kanu amatada atamna toba natti hai phomsu sengdoi minister sengdoi phomsu dikari habini gudi Tajik Minister Singdoi wafam jasumbu wafam ne ngasi forest ki ek rule conservation mayam ama laiba ta so aikoina 2006 da sengiba adugumba pot amakak lai kaigino da traditional forest the scheduled tribe and other traditional forest dweller recognition of forest right act 2006 saibagi makhada tribal people singse makoi ta sengna forest dweller amana laiba ta gadi forest sidanga ga mogi livelihood ki laiba oi ta gadi 13th day of December 2005 ki mamangda gi madugi leramba pot oiba aduga generation ohum leramba oi ta gadi makoi sidanga laigadi makoi gi changchapam khara lai masigi pot sing kudong chaba lawra kana to mayam ma thajal agan tawbuni aduga tasena ngasi reserve forest protected forest village forest xyz mayam ma laiba pot mayam sing ngasi kari government control to ngam trip no aiba kanda government gi machineries magi department gi manung the forest department jam weak oi bagini na nawi maram di kari maram gi weak oi no hai mo tamda nongoi paiba khulai paiba lalhobo mayam sing gi lalhobo mayam do utup pai ga thengna badi yaroi ba taji maram maduna forest ki minister na adum bo yausang gi suti laiba keno na biswasi na sengdoki ba potu honorable minister biswasi sengdoki potu yam chumi adubu aikoi honorable minister na nongoi cham yang khai lakpa matamda nongoi cham adi yanthokre madu yanthokki ba nongoi cham do taseng khoi gi forest department gi adugumba office sing da macen mari mari wa yanthokra kanda sing da ngasi su sign tongnari ba lalhobo group se mi manga da sa su group ni phu manga ne ba group ni phu manga lai se khoi gi nongoi yang kai param matamda nongoi masing kya no ba kun param matamda kya no ado nongoi amamani na thengna bi yaro nongoi yaw utum thengna bi yaro ai se aduna
forest department ki mapangal yam kakhal ba machang na bida mukta makoi ki fully equipped tawa arm piba dakar oi sophisticated weapon me am piba dakar oi mi ka pu so halu so haiba gi nate unlawful organizing activities me am thena na ba plus police ka ta tai na bi wapam nate concern DCs district administrators sing me am sing dakar oi masi ki sing sida ekona padana thabak pai ka tragadi masi coordination adu cooperation lenga tragadi yam pharak ta por ma lai aduna masi ki sab chabe example haiba bu yeng bi owa ekoi lam takshila ku matam je ekoi lam kansalak matam da ekoi ipai pu gi lam ne hai ji kamai na hai no ba every lam khudimak se ekoi manipur government gi makha da leiba lam ni lam sing si british administrative policy nungai na ba singa mari tam haina khaidong ba je manipur ka ta ne ba manipur da khaidong matam da manipur da chana mi ba chana lam dri ba MLR act nakan nam da chana ba nakan nam da chana da ba singa mari tam khaidong ba gi atoba sing siap am oliba MLR 1960s na masi fully operate whole state of manipur ta udra badina ekoi chingmi sinau singna chingdai kumdar ga tamda lamdai aba tamgi sinau sin ka kha leibe yadra ga su tongan ba mapal gi nepal gi bangladesh gi myanmar gi mayam changpa mayam singna foreign nationalist mayam ama mainland india changpa mayam chingna tasalak kundara ga nupi angang sing chiraga charu morong ga leibe bo yausal akan leibe yar kan da ekoi mitai ya ba jati sina di ka kha ga leibe yadra bu ngasi ju leibe adu dagani koi MLR 1960s ngasi 7 wonders of the world changba yar ba poni na logi akang ai me among ngasi haraga lakwa ai koina makoina hawo sing taraga prajana aware na pidi bacha masi amutang chapchana chanan bra natraga no koina article 371C natraga koi schedule land chandriba pot protected kanoda land oina leitriba pot se karamna chalangane haiba matamda mitai community sing na ngasi even prime minister na world mitai council na ngarang si tharakpa ngarang na han tarik mapan do mare moina thagi taretra adigi somda STGCM na demand tro pa ST ratio to hai mar kari no hai kanda ai gi lamji land gi protection leitre schedule land oidre adi constitution da schedule land oina leramba taragadi ai koi chakmana ba ai gi 19 adugumba 30 gi adugumba early sta ai gi 1931 33 34 doida adu ai bhogoda ai gi mitai community bhogoda tribe oina leramba poche adum pulap noina usi general ka tagari on janga de leramba potu leiba taragadi land ji hana protect to dakar oi lam protect to hoda taragadi ai koi tasengna lam ji sinking community oirani ai pulap che oigrani look ragani manipur je ai gi decades amagi matung di atop mayam na yok ka na ngasi america da ai toan mafam gi mi la akanda america prajale dum lai jaba du america ana de lai rakanda makoi gi lam gi mi na ba makoi chasan to ngam da ba poto ngasi manipur da pura abne sumba pot mayam sings de yemo koi dharma gi mingda arigi koi na toan mingda mamang su mayam hai gare sida even ngasai ta jina pa ba yo pot ngatang ai matang is question jage ngarang phayeng da Myanmar nationalist ani masi dharma sandobagi namada mingda phayeng da lairamba aadhar card pairamba aruga makoi chingdu phayeng da gi angom chingen ko wajai ko thamari da ngali ba angang nu pam chamana makoi ching do scholarship pi ni haibagi damakta makoi gi Myanmar nationalist ani do sagang region gi loichi township tagi aduga gai lamdai mer aruga Solomon mer Elias tong thenchai magi maming ji kitan chaw 33 years son of Lepuhin aduga magi nupi aduga Benkhot hat hantha haiba chai kumapan makoi ani je tasingna fare haina koi IPR gi minister Dr. Ranjan na baw prada phamakan da hai ne ba adudi even makoina madugi to poto police custody da andaki March tramri buk thangre Imphal West ki phayeng gi phabani mem Aadhar card asaba phai makoi jin Nagaland da even 2008 ta aham la akanda even ozabo oirami mafam maduda aruga mu scholarship pi gani paisa khare gi damak na phayeng da mai thanglo pot lai ba pot che karai da gi no hai matam de koi Manipur da toan ba hiram da toan ba madam da maram pira ka na makoi paisa khare na dum lai da ka da lamji yon gi gadore adu tagni koi mut piya de akoi amtang protect to boda land ji protect to boda ka oi adu di akoi gi revenue kaino area me am sings da adum revenue ka tang gi hill houses ki amam gi wafam natana valley gi adu revenue bank to natana akoi emera 1960 pulap chanan bra natragan akoi pulap schedule tribe ona lehen bra natragan akoi article 371C se jammu cast 370 scraps to gi badum na kakala ka na Manipur go state lo chap chana siama ka da madu to natraga di akoi summa mayam sing ta je tho la gani aduna Manipur lenga te hede pori base masida ohin bada mateng pang kangu sings di akoi law le na for end of justice sab chawa heavy punishment kara pina ba lenga na siam draga di akoi adum yenga ga leiba imang da una tumak pa lewa ama orane ta je chmai tam je amso hom thambi ai Kiran barak sida aten be brem ta lawse ge break ki matung da khoi yamna tabada nungai ta ba hare hana SDC yarom ba yauna mioi manga kanglon gi wang mada khoi gi lenga ki khoi lam mioi khara da ming onthok lam le haibagi fagat pa khoi gi
DC Imphal East amdu SP Imphal East ka khoi press conference ta phongdo ki wafum lei sida sunatana koi mairi lup tarung na suma pandagi lakpa miyoi sing asi khundari ba sing asi khangdo ga cherak piu hai phom su leiri ne na gadaba ana suma phom aduga koi drug suma phom da drug chifaw chalo da nomai kap thorak pi phom si leiri achena bani faw phom khoi su sing ne gadaba le so viewers aya ten brem to lobzake break ki matung da yam thuna ma hanjarake. The pinnacles of success. Get enrolled to one of the finest schools in Northeast India, UNACO School. Excellence in education. Heritage Convent. Admission open for playgroup to Standard 9 for the academic session 2023-2024. Day boarding facilities available for playgroup to Standard 5. Hostel facilities available for Standard 6 to 12. State-of-art digital classroom. Fully digitized and Wi-Fi enabled campus. Holistic learning through playway and research-based methods. Highly qualified and experienced teachers. For more details, kindly visit the school office or log into our website heritageconvent.com. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commencement open for 2023 and 24 session. Breaking matungda mayam taram oksari Kiran nasi ki pauses ni yaure sanale bak yaure sasino pata pitholam da chena balenga ki official manga fare kangong ki wang da thabak torokpa amatta yengduna leiroi DC haba yaure aduga khoi atay topa pauses ni yaure kangon wang da thabak toba government official sing accreditation logodori lenga ki lam myoi khara da ming ontholam le SDC yauna chena myoi manga fare hai form sing asi ki pause ambada headline no in the front page yaure aduni swai jidani akhoi ki sincerity leitaba matam dugi leiriba revenue department gi leire mayam sing da tongam khang da mamoi ki supervision makhadani leiriba sing se any district administration makhadani ekta khul mi tara taraga su khul lame ka tasanba madugi mami hekta piba madugi mathang verification tawba hojik toan ba koi doubling chalam bagi electoral roll chalam bagi mayam su lei aduna swai sida khoi sarkar gi pukchel senga thabak torom da basina akhoi gi tungi mirol su achauba akhoi chaitheng ma piri ga doim le aduna sawba chendar ba sing sidi akhoi gi ain gi matung na chap chaba akhoi action si lokhat laga cheirak che phangom to gu pi bra phabra na khali masida sakma yenga da binantra ga di akhoi tungi mirol si kamai to ga da ge si akhoi achau hanga moidi swai di kari habini Tajit masi amna phaba khongthang amani handak lokhal iba ngarangi sigi revenue department gi pota ikoi masi pagare masi gi pa I knowledge subsan lai maramdi ikoina message da kaino hai kanda ikoi Manipur si praja section karana tasena toning ba toba kosi asida government gi khaslen mayam si magi patalen saraga yon bo khotpa mayam si masi katanate masidi ikoi samudra ipak mayaida sum sama chini jama sama thadaraga thumi kon ngani ai tawai mong ni adu government local step impal iski additional deputy commissioner na local iba port mayam singsi koi masi yamna yam nungai wafum amani adu impal iski SP yauna kai yauna kala iba port mayam ekoi masi thengnare masida ekoi lenga ki lambu danai mioida kanoda lam kano pata pansin ba adu SSC ama yauna official manga fare haina ekoi impal police na fare haida thengna matamda gift tawthoka na masi pithomani masi nilakuchi ki revenue village ki state land amada mathau ta verification amada tawdana record semdok chujin tawrokanda kano pirambane habi wafam sing yauri ada government ki office memorandum amadi madugi wangmada tasengna Manipur Revenue and Land Record Act ngasai MLI 1960 haibada yauri ba gift dit ki sana kangun mayam sibu thugaira kanda lam singsi kona third party amada aran mamongda gift dit transaction torombane haina su ko rapali adada ekoina says da masi additional Imphal iski additional deputy commissioner
ꯑꯩꯈꯣꯏ ꯑꯍꯃꯗ ꯁꯥ ꯍꯩꯉꯥꯡ PS ꯑꯃꯗꯤ ꯄꯣꯔꯣꯝꯄꯥꯠ PS ꯇ FIR ꯔꯦꯖꯤꯁꯇꯔ ꯇꯧꯔꯀꯥꯟꯗ ꯃꯁꯤ ꯐꯥꯅꯕ ꯇꯛꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯉꯁꯥꯏꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥꯅ ꯃꯗꯨ ꯃꯥꯅ ꯇꯁꯦꯡꯕ ꯋꯥꯐꯝ ꯃꯗꯨ ꯑꯦꯛꯁꯟ ꯑꯣꯏꯅ ꯂꯧꯈꯠꯂꯛꯄ ꯄꯨꯂꯤꯁꯇ ꯂꯧꯈꯠꯄꯤꯔꯛꯄꯗꯨ ꯑꯊꯨꯕꯗ ꯂꯧꯈꯠꯂꯛꯄ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯂꯣꯏꯅꯅ ꯃꯥꯅ ꯍꯥꯏ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯌꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯅꯕ ꯂꯩꯉꯥꯛꯀꯤ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯍꯥꯏꯔꯤꯕ ꯆꯦꯟꯅꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯍꯩꯉꯥꯡꯒꯤ SSC ꯑꯣꯏꯅ ꯍꯥꯟꯅ ꯄꯨꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯧꯈ꯭ꯔꯨꯝ ꯈꯨꯜꯗꯒꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯕꯨꯏ 51 ꯁꯟ ꯑꯣꯐ ꯂꯦꯠ ꯌꯥꯏꯃ ꯀꯕꯨꯏ ꯀꯧꯏ ꯑꯗꯨꯒ ꯈꯨꯔꯥꯏ ꯆꯥꯏꯊꯕꯤ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯅꯥꯇꯣꯝꯕ 48 ꯑꯣꯐ ꯃꯣꯏꯔꯥꯡꯊꯦꯝ ꯅꯣꯌꯣꯟ ꯑꯗꯨꯒ ꯀꯩꯅꯣꯗꯒꯤ ꯈꯣꯡꯉꯥꯝꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯕꯤꯁ꯭ꯋꯅꯥꯊ 48 ꯁꯟ ꯑꯣꯐ ꯑꯦꯜ ꯁꯂꯝꯅꯤ ꯍꯥꯏ ꯃꯥꯅꯦ ꯑꯗꯨ ꯃꯁꯤꯒꯤꯁꯤꯅ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯀꯣꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯆꯥꯏꯊꯕꯤ ꯂꯩꯔꯛꯇꯒꯤ ꯁꯅꯥꯇꯣꯝꯕ ꯍꯥꯏꯕꯁꯤꯒ ꯑꯗꯨꯒ ꯈꯣꯡꯉꯥꯝꯄꯥꯠꯀꯤ ꯕꯤꯁ꯭ꯋꯅꯥꯊ ꯍꯥꯏꯕꯁꯤꯅ ꯉꯁꯥꯏꯒꯤ ꯁꯥꯔꯀꯜ ꯃꯟꯗꯣꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯄꯣꯔꯣꯝꯄꯥꯠ ꯁꯕ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯏꯔꯝꯕ ꯈꯣꯡꯖꯣꯝ PSꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯡꯉꯊꯦꯜ ꯀꯩꯅꯣ ꯃꯣꯏꯔꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯁꯦꯝ ꯏꯕꯣꯆꯥ ꯁꯟ ꯑꯣꯐ ꯂꯦꯠ ꯃꯩꯄꯥꯛ ꯍꯥꯏꯕꯁꯤꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯋꯥꯡꯈꯩ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟꯗ꯭ꯔꯥꯡꯐꯝ ꯗꯥꯏꯃꯦꯟꯇꯤ 59 ꯋꯥꯏꯐ ꯑꯣꯐ ꯃꯥꯏꯕꯝ ꯗꯤꯂꯤꯞ ꯍꯥꯏꯕ ꯃꯈꯣꯏ ꯃꯉꯥꯁꯤꯅꯤ ꯉꯔꯥꯡ ꯐꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯐꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯂꯥꯎꯔꯒ ꯂꯥꯛꯄ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯒꯤꯕꯨꯗꯤ ꯃꯁꯤ ꯂꯅꯥꯏ ꯏꯟꯇꯔꯦꯁꯇ ꯂꯥꯎꯕꯗꯨ ꯅꯠꯇꯦ ꯑꯁꯨꯃꯥꯏꯅ ꯍꯨꯔꯥꯟꯕ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯀꯥꯡꯕꯨꯅꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯀꯧꯕ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯑꯃꯈꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯦ ꯍꯥꯏꯖꯕ ꯃꯁꯥꯅ ꯂꯦꯇꯔ ꯍꯦꯛꯇ ꯁꯣꯏ ꯇꯧꯔ ꯂꯦꯇꯔ ꯅꯝꯃꯒ ꯄꯤꯕ MD ꯑꯕꯗꯨꯜ ꯔꯖꯥꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯂꯨꯄꯥ ꯂꯥꯛ 10 khomba adagi lakh 35 khomba lakh 5 khomba ana atopa channel sing hai ada magi kanggu sida magi lucky kaina channel secretary oiba yauri huji atopa witness oiba ma pesa lobada adagi MD Sikandar kaina treasurer oiba yauri ada makoi jaina tabada are amasu witness da amira namasu yauri makoi ji amana BDM oi amana PWD da thabak to yan su tai ada makoi mayam sing sina manara kana gang sina Star Sporting Club ai club sigi namada koina moina paisa khomara sing mayam to aina press conference tauge tauda masi harau kumai leibiga ari makoi singdugi makoi shamdok chabagi tanja low right sum yengmani masi aina khagamagadi masi hana tajin tharam gadamni seje ko letter head lei sai phone amada si letter head oina ko lejerisni video oina lei mana paisa lobagi reject tawbagi masi 7 September 2021 da mona lowi masi ngachi fawda koina police na su moto case lokot su oide higher premises asi school hana LP school lower primary school amasu oiramba jaga ni hai ari atopa lampak sisu khaslen Porompat ki club ki maming di yon mani hai summa mayam sing asi Manipur da kusia si tawba government ki official oigera aragi any individual oigera law gi matung ina chara pi can have a statement fajaba tolaga adum revenue department ki huran ba kharabudi ngarang phara kan moi manga mamang su mayam phaba tu tengare suspend to tengare even thabak ta ki pothara present phang bo phagala ki sini tawe adubu मोगी रेवेन्यू डिपार्टमेंट नतबा रेवेन्यू डिपार्टमेंट का मानरीब्रा नत्रगा लेंगाक द यावरिबा कांगु सिंग की मानरीब्रा खुकन पांगबा कांगु को मानरीब्रा एकोय तोंगान तोंगान बा मसी कोई इलेक्टेड सिंग की मरक्तगी मची मलाउ सिंगना हौजिक एकोय मसी कनोदा सपोर्ट तवे हाइबसु ताई अदु सुमा मे आमने सुमा मे याइ लालमे सब्जेक्ट टू करेक्शन अदुबु लौरिबा सेंफम से अचुम कोइने सुमबसने एकोय दगा लीगल नोटिस ताजलतना अदुगा मदु उकिल पैसा खरन नेक पयाबा तोरगा मणिपुर की याबने हाइबे तोरो पोट मयाम म लैरी सुमा मयाम सिंग सी ताजरि कोइना हाइजनिंगिना सकमाइ येंगदना आई yang thajaba chami ngasi Imphal East ki SP oina han Imphal West lai biramba ikoi Sar Shivkant na hoji East puren tai adugo masi ki chakhiba potse yamna yangena kari energetic dynamic adugo police officer ama masasi laila chu haibinin oin khali aduna suma mayam singse hoji isana personally chalakanda hari huran ba singsi yangna bi wanatana se document sing sinarakanda makha taba investigation tawna badi aisu chatke na hoji khalle maramdi aikoina hoji Manipur da taji yam thajana dabse police oigera XYZ oigera aita sen manner ko da tokini thabak tawoi haina leiba document mayam se pithokpa kiba ikaiba hangoiba natra ekoida individual attack tawna kinaba leibina aduna lamgi matang do huran ba revenue record semdok mayam singsi mayam leire hoji reserve forest ki takharak pada kuki sinlau sing even su the suspension tormoi ani tawaiba pot mayam sing mathakta yengbiu Imphal nung da kupne da handara yeng matamda anakpa mantri buki maning da leba chingchang mayam ama adagi even inak nang Imphal mayon da langol range ta leba mayam si reserve oraga chu ching macha sida sajaliba mayam adagi tawiba mayam singje kamai takhai do ngamgadori takhai gadori bra haiba so question am lai
aduna even langol rain si karam matam da kanai da pi masi kari gi takai de reserve forest ne leira kana kari gi mayam am khunda halli aduga som na kan tawri hai base ai koi miyoi kanglu amata gi yenga ga taw nate ai koi manipur praja miyam gi taw boni haina forest ki minister na hairabani na forest ki minister amo oina ai koi honorable minister bi Bishwajit nasu masigi langol ki post revenue ki da takna kanda or honorable GM wa tana kanda revenue ki director ka tana bigera XYZ tana bigera any masi tana kanda hojik masi takai na ba aduga manipur ki hana lecture ma saktam puwari ka sagon leba mafam sing historical place leba aduga sugi archaeological site leba mayam bokta yengchelam ko mayam leba sing se amtang mafam zan chana thamba aduga quran ba lam chamdo ko da kwai paisa chaung chaura mayum makai saba mayam gi awaba udaba imung manu chakai na tai mari mata mayam ma khanan base lam gi wathok tagi yana ba khana ba phuna ba chaina ba paisa ting mayam ma ai koin uri ba sing se revenue department na khana na ba macha ama ori maru ba main causes ori adudi revenue ta khair ko se yamma khongtang am oi hujik aina haijariba star sporting club ki huran ba gang khupu mayam ama ngasi aina lariba se any lokhodipa defamation chut torokera legal notice tharakera court thingna si mawalo di ana ekoi leiba ekoi dadi magi puran ji to udu ekoi thrit ta chak kadom nate ma sanga phanga leram ba yai ama torom ba mayam torom ba yai adubu masung ba mayam singse even drug haiba adagi sumba lam huran ba lam jon ba haiba government ki property thugai ba singna ba haiba mayam singsti phangum to ko chara khra di phangal lakanda ekoi ngasi sumaina pullaga ekoi mami kumjalaga su ekoi na orasu miya mangda puthora mami nga kona phongdora kanda ekoi adumba concern of official mathau da mathau changba mayam amana mathau matik chana khangba mayam amana Imphal East ki deputy commissioner kumantem daina aragi Imphal East ki ngasai koina complaint tawriba additional deputy commissioner ekoi Ahmad Shah aruga even forum part amade hengangi mathau da masak khangba police ki kano officers mayam including SP yauna tawriba asugumna district kudimaki SP aruga administrator mayam jin thobak toragadi ekoi masigi revenue ki wathok da khana se ba khot taw mayam singse leiroi maduna madu logi wangmada ekoi hujik changse laiba mayam singse masi thengna bada ekoi punna prajana su lenga amadi lenga ki mercenary singsta ekoi police khangde ani revenue ki khangde aruga even ekoina commissioner sing khangde aruga DC sing khangde mayam singsta ekoi support taw amasu dakar tarabrana ta je ismai thamjaki fam thambi adu makhata lai si ase waron dak si kana sathari lepte adu faab su lepte ton ba makhata na khoyam na khugi phaba chaluraga nomi kapsele ngamdre police fure adu haiba sing ma se ta ngarang su khoi thobal police commando kangbu amana khu yai pok changam de me likai da dak phaba changlu da nomi kapsil lakre hai pau sing asi gi pau sem jawre ide bak ta su yan front page chawng yawre chena ba mi ani am su fare na do moi double barrel kapthok pagi ahang ba maru kapthok ki bagi su lai re na swai sida sta phagalak pa sida yamna kiningai ore ba se khoi brown sugar kg amaga gram chamanga ga amag chamga khoi gi mari ga samri mawda ma thoini adum gram khoi gi makhai ma phabe are kg makhai ma aduga lime kg kuni pan phagat pangam ki mamang da su khoi me am lai gre ara swai sida khoi pakhata na kamain tawdana makhoi da madu drugs sungna ma pire ibno khoi gi keno si khoi gi kare haitare society si atamdana loisalage na khalaga tora bra habi gi tonga tora fu mayam su lai bani aduna drug ki su sida smaina khoi drugs ngum phare habna makhata na fajana investigation tora ka na chena baji kana no fajana adu ain gi mutung ma puji supal khoi gi jail tham gera na chagana khoi hak pachirak pigera madu na tragedi khoi drug ki su si sumo le poi de mami si tari sai de karen kari habi ding bale That's any samasya amada lotion ya haiba matamda aikone hai yamna common language ta transparent accountability haiba pot ama sigi pot mayam singse kari gi leitre no haiba matamda aikoi honesty haiba pot se ngasi gi lenga ki adugumba official singse da lenga ki makha leib singse yaw da ba aduga honesty oiba aduga yamna transparent accountable winning ba mi sti sama da kutte ko da amani ka oiba dawna leina prajami yamna he harise masi yama chum wafam oigani ngasi police ki investigation oigera oni court ki wild do oigera prosecution ki adum lambi da pasaba madgi lambi ma takadro post police ki investigation jam maru oi aduga ekoina hujik drug fagi mayam ama drug load mayam ama nataki ekoina hujik ekoina ga panjari ba mayam mami wana panjaning de adugu mase drug load drug mafia ana ekogi police ki adugum ba diary da police ki kano da yawra kangbu mayam ama adum freely ngasi adum chatlaga manipur ekoi jalaga laiba uri
masiki mayam jam dai bok thibini masina ne maram orakan da aikoi na ngasi ngasai tajin mamang pa yaugi mani kogi manipur gi dumba satra gi sangstan tarukna kogi NRC implement to population commission ma thau tawlu manipur da logi wa ma do khundarak ko mayam ma cherak piu kana buji hari ba posting se masai kogi poppy plantation drug ki manufacturing unit semak ko mayam mamang dai koi dinga de khetragaw gi jaga ma da nungdang da police da pha ba sa tam nomai kapro ko nung thajan ba numit ini honi matung da mayam ma police tengol ma police gari punrani putok laga pulap phaba ari airport gi amu mokoi chen gi to lok le moi ahum phaba sumain to mayam adigi numit khudingi lupa lakh na khujing oi bana ta ba crore na khujing oi mayam drak mayam ma imphal more lambi even more lambi digi hendorok tana dimapur lambi digi hendorok tana hauji even sosampur lambi bishempur police commando singna bishempur SP yauna bishempur OC commando OC yauna phak pa mayam ko ngasi uri adu dagade aikoi ngasidi mayai lambi jo mori adum phau bi ai sosampur phau bi ai taba lambi phau ya ba khar lei bishempur makhat khaigal agadi sum mayam marak sida aikoi ta sengna masida drug sing je lon lona puramoi haini ngai lekte adu dagade aikoi praja aikoi isamaksu anti drug ki mayo drug ki mayo ta anti drug ki organization link charakpa ikoi hujik ngasidi manipur da anti drug association manipur na amada ana kangnari ba amada anti drug association ana link ki ba basikong ko mi ronda link pa ko na mamang da all manipur hapsal lakanda all manipur anti drug association amada ana sen du se aikoi na masi yeng bu ngamak tabadagi aikoi maitai pangal gi isinau sing nakan dagi madu ai mami ta panjage md ta sujin ko inaw ma aina lokale somna kanda maitai khundagi ikoi kyam gagi yamba tomba ahal lokale tawan mayam ma yauri se makoi anina president secretary oira kanda aikoi na founder amon link chara kanda masi pasiko ko ngi da hodok chara kanda manipur drug thingna mayam honai adu drug ki kaino kangu singje yamna magana kukan panganba muscle power money power media power xyz political power oina sijina banga kangu oibina aikoi choina hatna ba lalong lanjin mayam ma silakhi ba yaw da banate paramilitary forces singda adu assam rifle da army da manipur police da paisa pijari bra karam makal ki pot hari bano paw hari bano tawan mayam tamjilla kanda tana dana aikoi victim oiraba misak ama adu oigi fake arrest mark yaudra suma mayam jana orkane na aikoi dum lawi aduna aikoi ngasidi aikoi freedom of speech exercise to wa matam mama yaram da bado ngasi ge dum balenga achnadi freedom of speech exercise to buze khara mana hai yade heta chutun la I phaba pumba layena adubu logi point da yamna constructive point lengak ta masi se masi suggestion pi boina sisi to bo phayena pi wada ngasi fa da lengak na aikoi da threaten tor polite lak polite masi ki khudong sa lor kan da ngasi aikoi na open na hajari bisni madu ta ga di aikoi no hajani madi praja aikoi su khara sacrifice torga voluntarily tho okanda aikoi anti drugs se sogatuna ngasi cabinet assembly ki wafo wari oina aikoi MLA humfuna punna lomina ki ba adugumna ngasi adugumba NRC masi national resource masi chanahanba aduga aikoi illegal immigrants mama influx to iba border fencing leitabnina aine toina haijaba aikoi samban yaudaba inkol phaklang yaudaba yumda leibaga manaro irumdam manipur kanglai park se masi kannaba aikoi MLA humfu natra minister humfu haisi minister humfu yauna engle mayam singje moi humfu sina tawai matakta praja aikoi da makoina haining is karino aikoi mute waragasu aikoina kari mateng pangba dakar oi aikoina kari tawina ba dakar oi aikoi collective responsibility ama lomina mathau tare bi karino habs lenga asu thambira kanda aikoi ama choina iramdam manipur kanglai park se aikoi proof mayam jati mayam taminaba lamdam mamani masi aikoi ama toina leminaba chumena lemina da kangu singse mapanagi changchalakpa mapanagi adugumba chirol to haiba paisa dang talage khalakpa misi hingna I thakpa ngamadawa nangi namit kothoi ngona pan ge haiba kangu sing mayam ama changjabam piriba changjabam thambiba mayam sing takhaira kanda ngasi lenga ki adugumba honorable CM na mokhi Aadhaar sing yum changna check tawni haiba chingba aragi masuma mayam tawu mayam sida kari dakale ba singno praja sing kari pangan madaka oi adu tagadi manipur ki leriba tampak ke civil society organization stakeholder student organization aruga singi kangu mayam leriba singse masik government against government thap apaba ma torogadi ya khai gani phatta ma toroga sumadu khullaga ngangani haibagi mohta amuk
मतंग पुन्ना फम कांदा कलेक्टिव डिसीजन अमा लौमिन कांदा अखोई मसिगी वाराशन अमा प्रॉब्लम तौद्रगदी अखोई मणिपुर दि अखोई थाईलैंड म्यांमार लाओस ता गोल्डन ट्रायंगल हारमदो अखोई मणिपुर से यरम दिसि कोने खंगदबगिनी मणिपुर से ट्रांसिट पॉइंट अमदी गोल्डन ट्रायंगल की मफम दु ओइरे असुना कंदा हारगना क्रिस्टल ट्रायंगल लेना अफगानिस्तान पाकिस्तान अदुगा इराक असुता लेगि कांगु सिंगी मरक्तुगी मरक्ता अखोई मणिपुर से अखोई इंटरनेशनल की अदुगुंबा मार्केट की ट्रांसिट पॉइंट ओइरे हाबसे ngasi no no da phare ba kro no khujing oi ba la na ta mayam jin mayek sing tai masi gi mayam ji chingok da taraga di ngasi ekoi gi opium war saina da chathagi ba adugumna manipur da ekoi gi hujik chathai ba drug ki lalong poppy gi lalong manufacture gi lalong adu any atopa capsule sing wyxy jet mayam ama sp capsule n10 mayam lai ba mayam sing da masi gi lang is thuraba aduga mi khara da ngai ba thudaba aduna matam khara gi tungda ekoi madum atumda te ga phamdara ga lu khara ga ba quick shen da lepa ngak yong puthab ga manan lai ba pot oire aduna lenga ta katang taishan bagi muhutta lenga ki awawa karino praja ekoi na khangdo ga praja ga ekoi ga lenga ka amat choina aduga lenga ki mercenaries me amaru na police amadi atopa administrator aduga ekoi gi intelligence me am sing su moko gi pau khom matam da praja sing na khali wa kholon sing su ubiraga khomin raga punnam tam khona min raga di ekoi gi lamdam se mut raga nen tajit masina tana solution laite punna jamina basina tana ekoi masi gi justice phangoi ana tajit ai mai tham jagi yam so hom tham bi aduga makhatra la sening si hojik si ching ayam bada ngarang su barni chinggi chingmai aduga khoi gi thangjing area da khoi sakang daba sing na paktak na lamai tharam me habe pau se narul pau tharbdang gi pau se gi headline nu su yaw re hojik si lamai thabagi hadi uku wasing kangkhel lakwa matam kitak tawdan sak matam ni masi even khoi gi manipur gi chief minister any pau pui bangam mi de lapa lak manga gi wat pi ne bu kumdok raba lai bi ne na sai sida hajik paktak na mu khoi gi forest area protected forest area da lamai thabagi thabak chathari hadna khoi khoi sanal akhoi gi naron thudang pau che yaure yofom se sai de lamai thabagi su si screen sai de kari habin kiran internet net ta to basi kitang fakta ai marak sida aten break macha am ta lawza ge ko aduga matam su loishala bani kiran ga wari sana ge matam sa almost sendo bani adubu akoi lotion ba dungai na ba aten break am ta lawza ge break ki matung da yam sunan jarake
Are you looking for an affordable hotel in New Delhi? Well, here it is. Hotel Ambrosia, located at 217 Road number 6, Manipur, just 15 minutes distance from Indira Gandhi International Airport. Isn't it good? Well, we provide 24/7 pickup and drop service, free Wi-Fi in all. Matung tara moksari kiran matam sulai sila bani adun maru ina koi asai lamai thawgi patam da ngang bahor makana koi net setat kare aduna or e film ji koi nahan gi reli chakra matung na atam na tawbra ha bi fam su koi naral thodang sida lamdam dugi mi ne phongdo re haidana koi court to su yauri report to ri aduna sai sida ni koi na yamna nungai taba ma fil tawsi kai habi ni kiran Tajit masi aishu maduma fil tawjai ikoi naram thudana court to have XYZ media singda hari bisingdo ikoi pawe maramdi masi ikoi baroni singda adagi ikoi thangjing singda adagi ato rails mayam ama igugi numituda ikoi mai si pakthakna tharakpa aduga government na lauthoki ba kai mai thagi langna langjin piba ngamagadi ikoi lupa lakh manga pi ne mo lauthoki adudi ikoi masigi thari ba pose substance mai tharagadi thari ba mafam singja ina government na hygienic badi government da masi yamna power exercise tawsi aduga yamna dictatorial ba mong da ikoi na sasan ta chalai biu democracy ba lebak ta ikoi military rule to biu haidu wapum dinate masi da paramilitary forces mayam ama Assam Rifle kangde XYZ army kangde BSF kangde Indo-Tibetan border police post kangde Manipur police kangde MR kangde kangde laiba mayam singse masi pakana jaga thajal laganda khungi mayam sing loina phara kanda marugi poto wahang pang do dakar oi aduga khun gi leaders sing do asi popi ta da phagale ba do maina singla mai tham mata na phagan kan ha pot order sing thola agadi masi pot sing masi khara thengna bu ngamgani khali masi ki sing da la mai tharami kamgu je ai motadi Myanmar gi changchal lakpa refugee mayam foreigner mayam ko na ai ba ar masana masabu kuki ne claim do jara kanda Manipur da yellow fruit koi haur sratara sada mo da le minari ba koi nungsi chan le minar ba marum pang nung le minari ba mayam sing sa sing chep thai ba madugi kuki gi ming loroga le ba masa gi identity masak khang da ba Myanmarese nationalist mayam sing ai chenga da basi ai na open hai bani Myanmar gi against wafum nate adubu makoi na tori ba potu gi lalong nang gi part mo ina government na si war on drugs aduga war against drug 0.2 sing the popi tha ba ta khairak ba drone season raga arigi manpower sin na kana yang ba khotpa torpa mayam sing sida madugi posing je makoi ngamdana baina madugi poto da ningan na lakna baina koi sing na rakpa taraga di koi shmaina masigi pose tawi sing da yamna kana destructive oiba mo da mayam thulei aduna ngasi de koi Manipur si India gi oiba heaviest rainfall gi jaga ama oiraga chu ngasi water scarcity gi ona maleng gona legi to poto yausul aiba ngasi ising pangdaba pot am tholei ba song je ada maru da sing khong da kari da ama da mayam da koi una napi adagi mara kai ka da phara like the rain water harvesting management to them na adu tarai ban mo mayam marang kai le jagado pot mayam da mon upang ta ka la ko mayam da amu kakpagi hedok na ai koi masi mai thadu ogadi amu na masi hingaroi adu na masi pakrang paktana mapam khanduna saani adu na masi gi hujiti nongju pantha matam ju natam na haina atam na tha bane na ai lawi masi na ai nga sa haiba masi haibam ne thok ta oraga su cohesion na koi china bada phatam na te loi ma thai na te apapam mayam yawi makoi na haibu ni ai nga sai na koi gi sing da u thadri maram kai gino ai matamda aikoi kano chief singje one man army ki type da tawi aduna makoina maram orakanda aikoi tasengna aikoi ki election da u thabada natra isane hinjana potta yamna achawa awaba pot amakak adu mayuk nari aduna u tharobi kanade na haiba poching da makoida mai leiba poto aduna makoida tangthobo khotok ke land use policy ji makoida loi leiba dong tobunina leirabunina aduma kuki inhabited areas ta maruina huji kuki kangku jaga dani mai thari haiba taragadi aikoi huji kene aduga any ZRXYZ kuki yadum basing da spokesperson sing ai ba ai da wapam seng sing do ko to aganda madugi against na koina adu to agadi akoina si to ngami si to gani ai ba poto torko man ba pot am yawi masi government yam na kupna thido aganda honorable CM na masi makoi lalo buga samnare ai ba pot se beli ge oba pot organization sing da samna bada akoina thagat gi wafam din nate adu da sympathizer oiba well wisher oiba kangu tana na pha ba ngam sumaina singi kangu sing so tang phabiu ai ba pot ai thamjani natra phadok tragadi sum mahik me anjana maram warakanda Manipur khunai je mutpe abagi pot lai na ta je shumai thamji namjo hom jambe thank you so much kiran gi chilom tom kai thupiraga dum ELITETV gi news that I will so yabna to to issue sing meding si impala phong pau se singi maru pau khara khana bada saru yabi gun dum kiran bahana na thagat che ngasi de dum ELITETV gi news that I matang senjare sni mang hade buzuni akoi channel se dum rang na cable operators in the contact of your channel si MCTV Manipur cable TV JTPL kutang channel number
991 amadi 976 ta phangbi ni masida sudna ko channel si Facebook Instagram su YouTube phangbi ni maro youtube.24/7 ko channel si phangbi gani adun like to ba share to bam subscribe to ka bun at the same time notification bar changbi na bell icon nambi dana ko kuta ke busy breaking news sing asi ta bam su yim kudong tab love you adun su ko da feedback na session review adun pibi rak feedback na session thabuk to thona matu ko the same saron lai jai na adun pibi rak ta ba ko gi email address info@elitetv.in natraga koi WhatsApp number 9856236124 natraga 8415875251 da adona feedback amni session pibi ra yakani hai hom thamjaraga ngasigidi kaine na bathmi jari pinebirasi washing machine, fridge, smart TV, air conditioner, kitchen items amadi makal khudingmakki home appliances kidamang hoina waningai leite. Kaisampat Konjen Hazari lekai da leiba Mezo Hub Impalna ahongbo mamalda item khudingmakki up to 50% discount da offer pizari. Wedding set unalogu matamdasu special oiba discount kaya su thamjari. Interest amakta yaudena 0% EMI loan gi kudong chabasu thamjari. Kudong chabasi mangan biraganu ngasi maklengsin biraku Mezo Hub Impal Kaisampat Konjen Hazari leikai. The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibidra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan unilawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si mangan bigano ngasi mag contact tawbirau terms and condition apply.